Kurumzari, Times of Manipur Meekupki pau meeting tabiri basing mutaram nokchari. Hauzik fawbagi maruiba pausing miyam da pizari. Lamdam asida thokliba irang asina maram oiraga pamdaba thodok-sing thoraktanaba lokhatpa section thorangi saruk ama oina state asida ngasi nungthil pung 3 dagi lakliba tang 15 gi numit yung mamatong pung 3 fawba internet thingjenkrei. Home Department gi Joint Secretary Dr. Mayingbam Beto na thokpa order amana hai athing basina mobile data service lease line visit broadband amadi VPN service sing konsin gani hauzik thokliba irang asida social media da tongan ba video photo amadi post kya paktakna sandorakpa amadi Tonga kaya sandorakpana maram oiraga irang asi chauthorakpa yabagi fibam leibadagi athingbasi thambani hari. Lamdam asigi tongan ba mafamda mahiroi singna changsilakliba khongjang asida security force ka muknabadagi mahiroi kuntra hena soktuna Imphal gi Rims Hospital pukhatuna hojik laikhanari sokpadagi pukhalakliba mahiroi sing adugi manungda mahiroi ani di fibam luna lairi Tom TV na phangba pawmagi matungina pawasi file toba matam fawbada asokpa mahiroi pukhalakpa leptri Rims ki casualty block Chandabadagi OPD mamangda temporary arrangement tawkre hari asokpa mahiroi sing adu Rims Hospital fawba pukhalakna bahonabada maira paipi sing na uripok lambi gi nakyeta leptuna ayet apan yaudana asokpa sing adu chadhan bada chauna mateng pangli Rims ki voluntary health unit committee amasung Rims Hospital gi security amadi staff sing na so mahiroi sing adu pu Laikanana bahonabada achoba thodang lauri Rims Hospital pukhalakliba asokpa mahiroi sing adugi imung manung amadi mari mata kayana Rims Hospital da Lak nabadagi hojik Rims Hospital la mi tinbagi chang yamna hengalakli Lamdam asida tangdu leitaba hanjil hanana bahonabada civil society organization miyamgi luchingba sing amadi mahiroi lupsing ama toina punsinduna honamina si haina Governor Lakshman Prasad Acharya na appeal tawrakli Governor Secretariat ki thadorokpa cherola man hai lamdam asida chawkhatpa purake hairabadi tangdu leitaba hanjil hanba changi miyamgi mateng yaudana tangdu leitaba purakpa ngamloi India ki apunba asi Chaukhana bahonabada lamdam asina achoba thodang loduna laklibani lamdam asa thoklibi irang asina maram oiraga pamdaba thodo kaya thokre irang asi lakshinduna mahosagi punsida hanjil hanana center amasung seat lengakna akanma moongda honaduna lakli numit kharani asida pamdaba thodo kaya thoklakliba asi laibak thibane isu amagi warashan purakpa haibasi hingsa khaktana purakpa yaroi miyam puna irang asigi warashan purakna bahonabada masa masagi ngamjaba changna thodang loba changi lamdam asida tangdu leitaba hanjilakna bahonabada miyam gi luchingba mairoi lup singi luchingba amadi tongan mamai kaitigi lakpa miyam gu unaduna leptana wari sanare masigi mathakta tangdu leitaba hanjil hananaba tongan ba security agency singasu wari sanare Maram aduna miyam na suangam mathodang lominaduna lamdam masida tangdu leitaba hanjil hananaba honamina si haina cherola sina appeal tawrakli International Association for Suicide Prevention namadi World Health Organization anina chahi khudingi September 10 da pangthokpa World Suicide Prevention Day gi thoram gi saruk amu oina ngasi Manipur da so National Health Mission Manipur gi makhada National Mental Health Program na sinduna pangthokrei Changing the Narrative on Suicide haiba thimda ngasi Hotel Imphal gi Sangai Hall da pangthokiba World Suicide Prevention Day gi thoram aduda Manipur lenga ki Health and Family Welfare Department gi Special Secretary Hungyo Worsing Health Service ki Director Dr. O Sanahanbi, Public Health ki Additional Director Dr. Chempo Gonmai amadi atai masak naiba miyoi kyana thorongi athoiba mithunglen singoina saruk yaki. Ramaduga Mari Lainana Health Services ki Director Dr. O Sanahanbi na hai World Health Organization piba report ki matung ina chahi amada chada Chahi amada miyoi lak taretti suicide tawduna si hai masigi manungda chada humbutra taretti low and medium income oiba family ki missing oi National Crime
Report Bureau NCRV na piba report ki matung ina kumza lising ani kun gani thoida India da mioi lak amaga lising humbudraga chamapan kun gamari suicide tawtuna si hari Manipur gi oina su chat kiba kumza lising aniga kulhumdoida mioi kun gamari suicide tawtuna si kiba gi report lay aduna suicide haibasi preventable oiba wakal gi laina layong amani haibasi miyam punna khangminaba gi pandamda ngasi gi program asi pangthokpani mioi ba mana aroiba firip ama Laudringaida awa nungai tathok tasin tahoba asi khwaidagi tangai fadaba mani haibasi changing the narrative on suicide hairiba chahi asigi theme asina sumiyamda paujel oina piragani haina mahakna makha takhi health ki department sida tongan ba observation day mayam ma lai ko national international aduga handaki akoi ki world suicide prevention day 2024 as the pangthok jara icd anoba makhal gi kari haitare ko anoba makhal gi top mahau innovative oiba makhal da hoi hojik akoi lairiba lamdam si low situation akoi kitang chu nuaite annasu maram su oibe yai adumapu akoi na masi yam tena tangai phadana akoi tawriba se yariba magai samna miyamda message pi ba paujel pi ba aduna akoi akang ahi singna pangang ngang ba sum pangda da ba adugi mahuta akoi na yumda pu be ba thematic akoi gi drama oina kan ba haitare ko ni tara khatangi drama oina tausi haidana hairiba sisu already competition di yaw raba drama singi acting ba adugi first second third prize phang raba humduni akanana adu thidokba sidagi henna yamna lang dana khot na irang tobagi thidokba leijade miyam punna bap tamina se habni Cookie Singh na maitai da drone amadi long range rockets jinaduna attack chathawa leite haina Assam Rifles ki hanagi DGPC Nayana phongdok kibo wafam adu BJYM Manipura kanwa mongda condemn torakle hiram masinga mari leindana ngasi nitai pachu thekta leiba thambal sangle na pangthok kiba pawgi mifam amada BJYM ki vice president TA Chandramani na hai hojik Manipur gi oriba fiba masida ranba wafam kaya Assam Rifles ki hanagi DGPC Nayana phongdok Prakpa asi yamna laibak thibani Cookie Singh na drone amadi rockets jinaduna attack chatharakpada mioi kya asiana amadi asokapan yaw khrabani mak na matau karamna wafam asi phongdok libano haibasi angakpa fawi asingba mai chakhan maya bu wafam phongdok libasi ki mathakta wakat ama BJYM Manipurna soitana thangat kani haina so mak na makata na phongdoki national media da amadi home department na kara khana report taw khraba adugumba khoi gi hairiba cookie militant sing asina अकोगी मैतई खुनसिंग अटैक तब ड्रोन क्या सिजनदुना मिसाइल लॉन्ग रेंज की मिसाइल सिजनदुना अकोगी मणिपुर की वैली तारीब मैतई अटैक तौर है अता अफोंग फोंगनी तबतबू करी इंटरेस्ट नत्रगा करी एजेंडा स्टेटमेंट पीरपनो है चिंगनिंगाई अखोई भारतीय जनता युवा मोर्चा की माइकई यानिंग फोंदोचरी मिसक मथक अखोई लीगल एक्शन लौखनब अखोई कंप्लेन थांगचरगनी मिसक अखोई हंजनिंबदी लूरब क्रिटिकल सिचुएशन स्टेटमेंट फोंदोपसी की करी इंटरेस्ट नो करी करम एंगल की फोंदोरपनो है सेंगोरपीनबसु अखोई भारतीय जनता युवा मोर्चा मणिपुर प्रदेश की माइकई मौंद अपील तौर Leibak miyamna nunggi layingba natraga father of handicapped persons haina sakhangnaba Laishram Navakesor Padmasri nangrang ikang khangaudana leikidabada Ipak Films Production Manipurna awaba phongdurakle Ipak Films Production gi secretary Rakesh Naurim amadi member Okendro Khundongbam anina leikidrafagi yum Sagolban khamnam lerekta chatuna awaba phongdokgi thoram amaga mari leinana hai Laishram Navakesor Padmasri leiramdravadi Ipak Films Production Manipur gi kongsit asi yamna thengthana laklamba yai maramdi Laishram Navakesor Padmasri gi punsi amadi thabakta yumpham oiba documentary film amana production asi khutmaba hokhibani Laishram Navakesor India lengak na kumza lising ani amada Padmasri law thoktuna ikai khumnaba utpada natana tongan ba lanai look Singamadi lengaki maikai tigi selgi mana yauna atai mana kaya amasu piduna ikai kumnaba utkhaba misak amani makna hinglingai matamda nung leibada mana masingi laying chummi haina lobibra lali haina lobibra amang sangda ai amadi ada taye haina mingthonba lairi kaya ama iduna fonglami
Times of Manipur gi Meekupki pau matang solution jare meeting tabi basing mamukana krumjari.